Assalamualaikum warahmatullahi wabarakatuh. Ngasi Jungi tang taruk yai pharwa pungpham sidaida ekoi haukiba Jungi tang ahumda thokiba thoganingdaba thodok kairang teramakongda thokiba thodok adugi marik chumba wafam khara ngasi Manipurgi miyamda Thamoy sengna Allah amsung Rasul yengaga kanjage henjanba kari kara khara khaji yaurgasu mayam puna muna ngakpi gani achum bang hakta ngangjagani Allah amsung Rasul palaga ai hajari numitsi tang wani ekoi koktadagi ward number 8 ki councillor na kairang komido khabisoida Makoy hindi karing kakahari adu aikoy wakalonda adu mena karing komido kabisuda flood ki awaban nga kangbu singsi sida kokta gi site gi angamba contribution khara tawjage hawak damak aina hairi haraw na madu aini accept to sanjara matungda makoy wari mate khara sanama matungda masawra am tawraga am har ke hai no ngalaga aikoy masawra tawre hare adu relipki Mafung karai le ibnu na hanakre kothi thiure list program phongale report pire admain tawr matung da makhoi lakna bai tanja de khoi hajra ge harga next tanghum sida ayukta line phobi rakre masi aina makhoi da hari posting se contact tawr ga niru sunate makhoina direct aingon da line lor pani hari ba tangwan sida gi admain tawr go poni masida marwaina aina thamni badi contribution tawusi mioi kharna purakpani tawreiba contribution si koktagi praja punamakna tawrpani habisima ai isa khangjare masida mata kokta praja punabu ikai khumnabaga loinana thagat pa phongdok chari koktagi praja punamak hariba pose admaina line faunaraga aikoi lakhre makhoi lakpasida maulana umar kasmi kairangi ma masaga su pau fauna biu haina ingon da swairi makoi su adum khurek da fauna me hai ngakang da aina phone tobu gan da makoi su faura mi tain hai faradi malana kamit to sige har ga ibani khanda ta na ga da main tawraga ekoi facebook number gi thak da wari sana na ba hai ba kan da conference lo ga du di har ga moi sarda da conference lo bani ekoi gi ward number 8 ki councillor sina conference lo ga mangon da ayab lo ina sab sumai to si ai hai ban da yai ne phai ne na ai ju asengba ai leijaba angamba thodang kitang lobjage contribution tawraga puna joyli tawbada kari kai hai kan yam phabo poni alhamdulillah hai kan yam harauna ai leijaba mo khaje puthoga hapchan jaraga makhoge joyli ai yenina gena khaliba tangkaksida joyli ai flex ga na be dangtana khoi dei flex to leiraga di ka pir u hai kan makoi ne pek khiban lai ai wanda hai flex to maham sire de lengmani Harba flex piraga jointly amuka flex ama achawa amuka thoe achawa flex amuka thoe hariba achawa flex e masida leire sibaugi thakta aise makhogi direction gi matungina madugi section thawanga loinana ekoi pot se yenthongna bai damakta mafung kharada contribution tawriba poche ai haptan jaraga yelani haidana mafung kharada haido khare relip ki mafung kharada pau pina khare adu pura khare poche yor khare monano masu pau phawre adu pau phawr matung da ma neglect taw khare ai di madu ai jamiat local gi nate ai Ulmanpur jamiat kinen haire phare adudi monana ma ga iga tana se ramania da mana tha se ai budu deida ai adu ngai le ramani adu ramania da tha da na adudi ai site pu khage har ga mi du le trabani na 76 ki percent da paulo percent am chobo dai tam lo bi rak na makoi gi hek thomi khoi loi pu thora ga mai tor ga thana na ba sen thari da makoi osla ga thana na ba gi damak ta ready tawring da kana ngum ba khara gi insist male kuchu tawro matung da hario posi ma koi thadringai side da angtang ai kho har ga koi kano tawki masjidta masara tausai leire masjid anak pasda leire molana harga masjidta masara tausai kanda amukka guru tauna khara matung da madu alat na khangre adu hariba kanosi ekoi puna puthoga haikurung hom da sakibane maduda pose ekoi yisidagi sa launa puthongna bai disena ma khudak ta lor pasdaida
ꯑꯩꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯊꯧꯃꯤ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯩꯕ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯜꯂꯥꯍꯁꯨꯡ ꯔꯁꯨꯂꯦꯡ ꯍꯥꯏꯕꯤꯌꯨ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯃꯗꯨꯗꯩꯗ ꯂꯩꯔꯤꯕꯁꯤ ꯆꯥꯎꯔꯥꯛꯄ ꯃꯤꯗꯤ ꯃꯁꯤꯡ ꯊꯤꯗ꯭ꯔꯦ ꯃꯤ 10ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯩꯈꯣꯏ ꯂꯩ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯛꯑꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯑꯒ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯃꯗꯨꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯑꯩꯅ ꯑꯣꯏꯍꯧꯔꯤꯕ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯁꯤꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯑꯩꯅ ꯂꯩꯕ ꯐꯤꯕꯝꯗꯨ ꯌꯦꯡꯉꯀꯥꯟꯗ ꯃꯈꯣꯏꯗ ꯎꯔꯤꯕ ꯃꯈꯣꯏꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯑꯗꯨ ꯑꯩꯅ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯋꯥꯍꯩ ꯑꯀꯟꯕꯅ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯔꯧ ꯄꯨꯔꯧꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯕꯤꯔꯛꯀꯅꯨ ꯃꯧꯂꯥꯅ ꯍꯥꯏꯅ ꯑꯩ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯣꯠ ꯊꯥꯅꯔꯨꯔꯒ ꯍꯜꯂꯛꯈ꯭ꯔꯦ ꯑꯩꯅ ꯃꯔꯛꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯕ ꯄꯣꯠꯇꯤ ꯀꯣꯛꯇꯥꯒꯤ ꯄ꯭ꯔꯖꯥ ꯏꯄꯥ ꯏꯄꯟ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯉꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯔꯤꯂꯤꯐꯀꯤ ꯑꯋꯥꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯐ꯭ꯂꯠꯀꯤ ꯑꯋꯥꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯩꯗ ꯊꯃꯣꯏ ꯁꯦꯡꯅ ꯀꯜꯂꯛꯏꯕ ꯄꯣꯠꯁꯛꯁꯤ ꯃꯁꯤ ꯖꯥꯏꯖ ꯑꯣꯏꯕ ꯂꯝꯕꯤꯔꯣꯝꯗ ꯄꯨꯔꯛꯇꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯁꯀꯤ ꯂꯥꯏꯟꯔꯣꯝꯗ ꯈꯣꯡꯗꯥꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯏꯟꯁꯤꯁꯇ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯃ ꯑꯣꯟꯅ ꯇꯩꯅꯕ ꯃꯐꯝ ꯑꯃꯗ ꯁꯤꯟꯅꯔꯝꯕꯁꯦ ꯃꯁꯤ ꯄꯣꯠꯁꯦ ꯄꯨꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯍꯩꯀ꯭ꯔꯨꯃꯈꯣꯡ ꯕꯖꯥꯔꯔꯣꯝꯗ ꯃꯣꯏ ꯃꯁꯣꯔꯥ ꯇꯧꯅꯤ ꯍꯥꯏꯔꯒ ꯄꯣꯠ ꯌꯥꯎꯅ ꯄꯨꯟꯅ ꯆꯠꯈꯤꯕ ꯑꯗꯨꯒ ꯍꯩꯀ꯭ꯔꯨꯃꯈꯣꯡ ꯕꯖꯥꯔꯗ ꯊꯥꯔꯝꯃꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡꯈꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯈꯣꯏꯗ ꯋꯥꯐꯝ ꯈꯤꯇꯪ ꯑꯀꯟꯕꯅ ꯍꯥꯏꯈꯤ ꯍꯜꯂꯛꯀꯅꯨꯀꯣ ꯍꯜꯂꯛꯑꯒꯗꯤ ꯂꯝꯕꯤꯁꯤꯗ ꯍꯜꯂꯛꯑꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯑꯐꯕ ꯐꯠꯇꯕ ꯐꯣꯟ ꯐꯪꯕꯁꯨ ꯌꯥꯏꯌꯦꯅ ꯍꯥꯏꯈꯤꯕꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯍꯜꯂꯛꯈ꯭ꯔꯦ ꯍꯜꯂꯛꯑꯒ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯆꯠꯂꯨꯔꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏꯗꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯗꯅ ꯋꯥꯈꯟꯗꯣ ꯇꯧꯔꯒ ꯏꯪꯗ ꯂꯩꯔꯤꯉꯩꯗ ꯍꯟꯅ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄꯁꯤꯗ ꯈꯣꯏꯁꯥꯎꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯈꯔ ꯌꯥꯡꯕꯅꯤꯅ ꯃꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗ ꯍꯟꯈꯤꯗꯕꯗꯒꯤ ꯈꯨꯗꯛꯇꯨꯗꯩꯗ ꯑꯩꯈꯣꯏ ꯃꯈꯣꯏꯗꯒꯤ ꯁꯥꯏꯠꯇꯒꯤ ꯃꯆꯤꯟ ꯃꯈꯥ ꯈꯔ ꯆꯣꯡꯃꯛꯄ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯍꯥꯏꯅꯔꯝꯕ ꯌꯥꯏ ꯇꯧꯅꯕ ꯌꯥꯏ ꯃꯈꯣꯏꯅ ꯇꯝꯕꯅꯤ ꯃꯗꯨ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟꯁꯨ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯉꯥꯡꯁꯤꯡꯅ ꯃꯗꯨꯗ ꯈꯣꯏꯁꯥꯎꯅꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯈꯣꯏ ꯃꯁꯥ ꯈꯔ ꯁꯥꯡꯈꯤꯕꯗꯒꯤ ꯈꯔ ꯀꯣꯀꯥ ꯈꯔ ꯇꯧꯅꯈꯤꯕꯗꯤ ꯑꯩ ꯑꯗꯨꯝ ꯂꯥꯞꯅ ꯎꯍꯧꯏ ꯑꯩ ꯆꯪꯁꯤꯜꯂꯒ ꯈꯨꯠ ꯌꯥꯎꯅ ꯈꯔ ꯆꯦꯟꯖꯜꯂꯛꯑꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯧꯂꯕꯤꯅꯤꯁꯨ ꯈꯪꯗꯦ ꯃꯧꯂꯕꯤꯅꯤ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯑꯩꯅ ꯈꯪꯗꯦ ꯗꯥꯛ ꯀꯨꯝꯊꯔꯛꯄ ꯃꯧꯂꯥꯅ ꯁꯩꯁꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯗ ꯁꯤꯗꯤ ꯃꯁꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯃꯁꯛ ꯈꯪꯉꯤꯅꯦ ꯃꯁꯛ ꯈꯨꯠ ꯊꯥꯕ꯭ꯔꯥ ꯍꯥꯏꯔ ꯀꯥꯟꯗ ꯊꯥꯗꯦ ꯍꯥꯏꯌꯦ ꯃꯁꯛ ꯇꯣꯉꯥꯟ ꯂꯩꯌꯨ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯅꯦꯛꯁ ꯑꯃꯨꯛꯀ ꯑꯩꯅ ꯁꯔꯗꯔ ꯀꯅꯥꯅꯣ ꯍꯪꯕ ꯀꯥꯟꯗ ꯁꯔꯗꯔ ꯑꯩꯅꯤ ꯍꯥꯏꯕꯗ ꯁꯔꯗꯔꯗ ꯈꯨꯠ ꯑꯃꯨꯛꯇꯪ ꯊꯥꯔꯛꯏ ꯑꯉꯥꯡ ꯑꯃꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯃꯔꯛꯅ ꯑꯩꯅ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯎꯜꯃꯥꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯅꯤꯁꯤꯃ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯆꯠꯄꯦ ꯑꯗ ꯉꯁꯥꯏꯒꯤ ꯃꯔꯛꯁꯤꯗꯩꯗ ꯑꯅꯤꯁꯤꯗ ꯈꯨꯠ ꯊꯥꯔꯝꯗ꯭ꯔꯤ ꯑꯇꯣꯞꯄ ꯃꯅꯤꯡꯗ ꯐꯝꯕ ꯁꯦꯠ ꯄꯥꯏꯕ ꯀꯥꯡꯕꯨꯗꯣ ꯑꯗ ꯈꯨꯠ ꯊꯥꯕꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯣꯛꯑꯦ ꯍꯥꯏꯕ ꯃꯧꯂꯥꯅ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣꯝꯗ ꯑꯣꯏꯅ ꯇꯧ ꯂꯩꯔꯝꯕꯅꯤ ꯑꯗꯨꯁꯨ ꯈꯨꯗꯛꯇꯨꯗꯩꯗ ꯑꯩꯅ ꯑꯣꯚꯔꯑꯣꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯩ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯒ ꯑꯩ ꯁꯤꯞ ꯇꯧꯔꯒ ꯑꯩ ꯍꯥꯏꯗꯣꯛꯑꯦ ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯥꯀꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯗ ꯃꯨꯁꯥꯀꯦꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯊꯧꯃꯤꯁꯤꯡ ꯃꯐꯝꯗ ꯂꯩꯔꯝꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯄꯔꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯣꯏꯅ ꯆꯪꯁꯜꯂꯒ ꯑꯃꯨꯛꯀ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯖꯒꯥꯗꯨꯗꯩꯗ ꯑꯩꯒꯤꯅ ꯊꯝꯃꯤꯕ ꯖꯒꯥꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯆꯪꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯔꯒ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯨꯁꯥꯀꯦꯔꯥ ꯀꯥꯡꯕꯨꯗꯨꯗꯩꯗ ꯃꯗꯨ ꯚꯥꯞ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯒ ꯅꯈꯣꯏꯅ ꯃꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯂꯛꯄꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯤꯟꯗꯣꯛꯈ꯭ꯔꯣ ꯃꯈꯣꯏꯗꯨꯗ ꯑꯁꯥꯎꯕ ꯀꯔꯤ ꯀꯔꯥꯁꯤꯡꯗꯣ ꯑꯄꯦꯟ ꯄꯦꯟꯕꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯅꯔꯒ ꯃꯗꯨꯃꯩ ꯊꯤꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯅ ꯊꯤꯟꯗꯣꯛꯈꯤꯕꯒꯤ ꯇꯥꯡꯀꯛꯇꯨꯅꯤ ꯑꯩꯅ ꯂꯥꯁꯇ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯍꯟꯖꯤꯟ ꯍꯥꯏꯗꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯂꯥꯏꯟꯁꯦ ꯄꯤꯔꯝꯗꯗꯅ ꯑꯇꯣꯞꯄꯗ ꯄꯤꯔꯒ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯐꯔꯝꯒꯗꯧꯕꯅꯤ ꯃꯁꯤꯗꯤ ꯑꯩꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯑꯇꯝꯅꯅ ꯑꯩꯁꯤ ꯑꯦꯂꯦꯛꯇꯦꯗ ꯑꯃꯅꯤ ꯂꯩꯀꯥꯏ ꯈꯣꯡꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯒ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯨꯡ ꯇꯧꯕꯤꯒꯅꯨ ꯄꯣꯂꯤꯇꯤꯀꯥꯏꯁ ꯇꯧꯕꯤꯒꯅꯨ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯔꯤꯂꯤꯐꯀꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯁꯛꯁꯤꯡꯗꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯈꯤꯕꯁꯤꯡꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯃꯌꯥꯝꯅ ꯁꯦꯡꯅ ꯄꯦꯟꯗꯕ ꯍꯥꯏꯗꯤ ꯃꯥꯟꯗꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯔ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯩꯔꯝꯕ ꯌꯥꯏ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯂꯥꯛꯏꯕ ꯀꯥꯎꯟꯁꯤꯂꯔ ꯀꯣꯛꯇꯥꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯣꯏꯒꯤ ꯇꯤꯝꯗꯨꯒꯤ ꯀꯥꯎꯟꯁꯤꯂꯔꯗ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯈꯨꯗꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯩꯗ ꯑꯂꯤꯝ ꯎꯜꯃꯥꯗ ꯑꯩ ꯈꯨꯠ ꯊꯥꯈꯤꯗꯦ ꯃꯧꯂꯥꯅ ꯁꯍꯤꯗ ꯃꯁꯥꯅ ꯖꯥꯃꯤꯌꯥꯇꯨꯜ ꯎꯂꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯁꯥꯅ ꯈꯪꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕꯅꯤ ꯑꯩ ꯏꯁꯥꯅ ꯈꯨꯠ ꯊꯥꯈꯤꯗꯦ ꯑꯉꯥꯡꯁꯤꯡꯅ ꯊꯥꯈꯤꯕꯗꯨꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯄꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩ ꯏꯁꯥꯁꯤꯕꯨ ꯑꯦꯟꯇꯤ ꯃꯨꯁꯂꯤꯝ ꯑꯣꯏꯅꯅꯕ ꯏꯟꯁꯤꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯍꯥꯏꯔꯤꯕ ꯏꯟꯁꯤꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯅꯤꯡꯉꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯑꯗꯨꯃꯛ ꯑꯐꯕ ꯂꯝꯕꯤꯗꯤ ꯁꯣꯏꯅ ꯁꯤꯜꯂꯛꯀꯅꯤ
ꯐꯕꯩ ꯃꯃꯥꯡꯗ ꯑꯆꯨꯝꯕꯩ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯀꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯥꯏ ꯄꯥꯛꯄꯩ ꯋꯥꯅꯤ ꯇꯨꯡ ꯀꯣꯏꯅꯗꯤ ꯃꯗꯨ ꯃꯥꯏ ꯄꯥꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯑꯜꯂꯥꯗ ꯚꯔꯣꯁꯥ ꯊꯝꯃꯒ ꯑꯩ ꯍꯥꯏꯖꯒꯦ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛꯁꯦ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯞꯆꯜꯂꯒ ꯋꯥꯔꯗ ꯅꯝꯕꯔ 8 ꯀꯧꯇꯥꯒꯤ ꯀꯥꯎꯟꯁꯤꯂꯔꯒ ꯃꯧꯂꯥꯅꯥ ꯁꯩꯗ ꯃꯅꯤꯄꯨꯔ ꯑꯣꯜ ꯃꯅꯤꯄꯨꯔ ꯖꯃꯤꯇꯨꯜ ꯎꯂꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒ ꯃꯁꯤꯗꯩꯗ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯍꯪꯕꯤꯔꯣ ꯑꯩꯉꯣꯟꯗ ꯏꯁꯤꯡꯅ ꯊꯥꯖꯗꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯇꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠ ꯋꯥꯍꯩ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯔꯤ ꯋꯥꯁꯂꯥꯝ